Laizana kaurakpaduda mairabasu yinglai. Coffee-du tapna lauraga masu hawgalai. Aduk thon hongkiba masagi phibamduda mairaba masado ikoi hekuizai. Magi haunaba makhutna lukhamdu paiboi nanboi tauranga. Sumaina chatpasi tangum tawida. Mina chauba saningba ya malamani. Wahaiduda laizada noglai. Mi mawa laudi haidana mukliba yambungna adumaina ngangbado pakchadeda. Atayamta khalano noi sanai bemaduna nungsiraga loirene khalo. Bosi oiba mi yam pami haidai. Nupa thokpa nupa yam pami haidai. Sidaidi yambungso anaiba oihaladawni. Yambungi rasi laiba chokriduda famlaga odarga sa mathang tawtharaga boss oiradawni. Kandi chasila. Hero semingidune pungse ayokre. Ngang laizado chatkatpa ukre. Mataududa mairabaso nokfe tauranga coffee-du thakna mamituna laizada lurakna yenglaga tungsu inai. Igino khangde laizaga laiba miku kharasi masada yamna nungaijaba amasu pokli. Machin machaduna tathi nganglakpado tabada yam nungairakpagumsu tauri. Ima iben saduna mabu chaibaduso ngadi yam nungairi. Hojik makso magi style pura semdokla phok ma laizabo yenglaga nokli. Makoyanina makha yorakpada nongso thili churamle. Nasaidi mangbata manghobani. Adubo hojikti atiyado pomomoduna nongi mapaini kupsilamle. Pak yongna chatpa ngamre anima beranda duda ngihak leplagalai. Laizana nongthakta amuging makhada muying tawduna leiribado nupa madi nokmi yenglaga leiri. Ngihak sum yenglamnaga laizagi manakta changsilaga hairi. Dress lebigen harasu yade kainom chawrsesu yade. Nongthakta yenglamba mamikto khonjeldogi maikaida sat yenglai. Aigidi lairi yambungdi chaksu sadriduni. Nongsina hekta chatpasu yaroi. Aduna kainomdi chaw nungaiti aigi thabak chatminaraga. Yambungdi chade haiba wahaido hundoklamlaga atopa wahai oina hairakpaduda laiza nokninglai. Adubu nokludrema Chow hairabanina masu mana khalibadu hairi. Chaning mamleire adu hanamta chawrse. Wahiduda mairaba tablamna. Mathang hotel se loi shubani. McDonald's chicken gi items loi fangmani. Nangna pizza sanina so Italian gi hawbi yobani. Law. Si haidana mairaba chatkhi ye tawi. Magi matawduda nupido mu sawninglei. Sawduna thina jaininglei. Adubu mahak fathakre. Khonjelodi kantak chatpau khraba mairaba bu khami. Noigi 3-star hotel sida chage habanati. Aina chaningbadine to adaise. Si hairanga wangmada chujak arauba yoliba aduda khudom bithili. Mairaba su tapna yengloi khut thiliba maikaiduda. Hanubi amana satin tuplaga maipu thagatuna chujak loribado urei. Ngayaki wakhalda asina karamna pukthanaba chani khalaktuna Laizdo onsilai. Adubu nupidudi leiramdre. Manang hak mangduna leiringai. Laizadi nupidugi manak yoramle. Nongdusu tili churi. Mairaba laizagi manakta chatsi kadai, chaloisi kadai tawduna ngahak lei. Mana asum yenglaga leiringai. Wangmadagi laizana khut khattuna kaurakpadu ui. Upai leita nokfe tawi. Makutta pairama blazer duna makok sat kupsinkre. Aduga maso laizagi manak tamna lai. Mairaba lakpado ubada hanubida onsilaga harau hairi. Abo chujak to amaga sulawiyo. Hoi isuna oktrikha yayo. Wahaiduda laizaso nokmi tori. Mairaba tapna sangsilakpada laizagi nakta yorakle. Madi masado ihei hinadabagum tori. Lambigi mataida pot yolibani toribado onthokna phibam takidre. Khalliba cherangdu natana Patfur macha adubo ngakthoknaba karisu leite. Hanubiduna tawrindo anidu tumin yenglaga lei. Asuk ahal oirabi mana nonglaksida chujak lawduna yolibasi yoningduna yonbadi natte. Mana thengnaramgadaba awabado laizadi khangbana mityengdu kuina yengba ngamde. Chujakto chaninglaktaba poklei. Adubo mairabadi sumdringni yengliba haibadu khaktani laizana khalibagum hena khanjilode.
ahal nupidudagi mityengdo amuk thaidorakpada sorokki wangmada satin yoliba angangdo amuk urai lat tawna cheliba gari singdugi mamang oirap changsilaga makhutna pariba satin nado lansinduna yonaba hotnari masiso laizagi mafamdadi thamoi kaibagi masak ama oire tumin leptuna yengba ngamlaktre angangdugi mityengdu khajak thaidoklaga yaleba bekto faktuna yengi cham chapi kharado nataba henba paisa yaudre laizagi suktok sukchin tawba matau adu uraga mairabadi karino khana yengli adubu mana yengna nupidudi chatpa hokre mairabaso kadaidano hangsige khanna maya karoi adubo laizana angangdugi manakta tafing chengsin kibaduda tumin yenglaga leire angangdo laizana changakpaduda satindu leigadaboi khanduna laizagi nakta tafing chensilai chiche sisi longbiyo jam khaktani ama kha orasu longbiyo horengi chengli hongdi pikraba angangduna hairakliba wado tabada laiza thamoigi jaga amada khakna narakpagum tawi lairabagi awamadi lairabi maso chapchana khangi nonglaktuda kuina lepakpana maso masa chotpa horabani adubu karisu khandaba saduna nokfe tawna masadu nontharaga angangduda nushina yenglaga haire lauge ado chiche se ngasi di paisa yauraktreba satin se malauge ado paisa di kona pige yabra satin se yaudradi ai loina chotlani tawbani magi wahaiduda angangdu laisada munna yenglai nonglikna chosilakpada maithongduda mamitso tagup pangduna munna yengliba mityengni angangduna mabu munna yengakpada laijaso tamin yenglaga lei yengna angangdo makhutagi satina malauduna laizada pirai mataududa laisa nokfe tawi horengi chenglei traso lairabagi thamoidi asuk chokthokpa ngami khanlobada nokmi satindu tapna lauraga khandoi angangduso karishu haide laizada yenglaga nokfe tamak tawi laijaso angangduda ngahak tumina yenglamlaga makhutta pairiba khandoklaba satindo angangduda pirai si payo angangdo ingangakli tingak yenglaga satindu lawi laijaso nokfe tawna satindu hek pikhibaga yaliba bektudagi cham chapi ani lauthoi masado hanagum amung nontharaga angangdugi makhutto lauraga tapna pahelli se nangi satingi paisani sina chengwalo ko ngasigi di thengi yumda chango hayeng amuk thoro angangdo pesaduda yenglaga laizada amuk yenglaga satindi lupa chama pibani nangna pibasidi chanini wahaiduda laizado nokfe tawi chiche na nushidana pibani aisu nangum lairabini nongmagi chak sakhoma mahuknaba nungzu nungsha khanglaga hingmagi lanfamda lanthengnariba sidagi hena yam piningi adubu aina haikibaduni aisu nangumani chalo namitara ani angangna thengna laiganu ko satinda tuplaga chalo ngak leradi nong kansila ani thaidok thezin tawduna ngangiba magi wahaiduda angangdu gyan ngauri chalo haibagum laisana tattan ingi tawribado ubada wa makha taba ngamdre maso satindu tuplaga laizabu tung hanna yengduna makhong machado cafe thanglaga chatkre matawduda laizagi miting pankhei wangma landrifo angangdubu yenglaga lei thamoidadi awabagi nongma paina kupsilakli adubu maithongdadi nokmi tawri wakhalna khalli cheng chara amatang oirabaso migi mateng pangma ngamjare haina kayam kuinabo yenglaga leplurabano nonglikna masada soklaktabaduda laiza gyan lai nong lepkhrabai khanduna mamitto mathakti yengkhatloi adubu nongdi adumak taramli yenglibim yengduda uri itek laba satin amubado satingi manasingduso tatlamali amani palido pansinba yadana hangna leiri satingi phibamdo ngahak yenglamlaga pairiba misakto kanano khangingna masadu laisilai laizne ngangangna yenglakpado ubada mairabana tablapna hairi aboki satinni nang chotpadoda purakpa
Laisa mairabada muna yinglai. Angawu matawdo amuk sahurakli. Amuk na itap tapi. Amuk na magon sinaduna yaw hekta kani. Amuk na masong pananupa thok na sawang busungami. Wakal na kali. Yambong nang sibu karini hayar sige. Nupadus adu mangay. Mit yingli Laisa da yingli. Aduba wakal di hanglaba tiyada koy pai pairi. Nonglaksida thoktuna chujak yolaga hingnabagi lanfamda lanthenariba ahal oirabi mahakto hojing haki mamangda mitmangda ukiba saktamsing khutta pairiba manjunaraba satin mayam sigi mathakta magi hen mitmangda lepribi minungsi chawbi mahakto tumnama magi mitingdadi phajabagi mathakta phajabo oirakle minungsi haibado masi oireko khalai mikuptuda yingna una matam madi adumak huzanki chatkiba numit nini humni marido onthokna mabuk mara tappa numit sing oikre haukiba numit kharasida mairaba amadi Laisagi mariso hena chatsilakpagum tawri nungsi marini haibadi yaroi adubu amana amagi pokning wakhal khangnarakpagi awonba purakpa matamni olibasi nakal amakhaktani Laisagi punsidi ahongba leite khenaba leite adubu mairabagi punsidadi ahongbagi ahongba ngakta ngairakle punsi haibado karino haibagi wahanthok ama wakhalda tattana hannaba hotnarakle mapan hondoklamlaba office toda tamna miting changsilai adubu masi pumnamak Laisagi wahaigi makhadani masimagna mairaba pung honglabra haibadi natte magi haibabo thaba ama tawbada wakhal toina khalakpa asi khaktani Birjit na sinduna mairabado file khara yengalli tawrei khana tawdribani MBA loiraba mahakna masagi thabakpo maipuna na hotnabadi karisu natte hauji khwaidagi luriba warindi construction asida mabuk sengdaba makhoi kharana leiriba pote singdo mafam chadana sizinarambana thikadar singdo loina chapkhatuna phagalakle RK construction se government na yamna depend tawba construction oibana thabak khudima mayek sing na tawi Birjit na pisilakpa file singdo mairaba chawrakpa wai singdo yenglaga sign tawki phagalak kadawrimba thikadar singdogi mamingdi yengludre laibak na thiriso thikadar singdogi marakta kunjogi mingsi yawrakle government ki thabak oibana thikadar singdoso fine crore amamam thian bahaiduna warep nakre masida yanindragana chahi ama jailda thamba haiba warepsina aroiba oikre sizinariba amadi mang takliba potchei pumnama RK construction gi oibana government na approval tree ama tharai madusu mairabana approve tawri haibagi sign ama tawki arrest order hek tholakpaga kunjo phaduna pokre Linda amadi mama yumduda tarak leiri sofa duda famlaga rani pendana kapli Aidi yamna haisabani horan chinthi tawbigano niyam chumna thabak tawbiyo haidana adubuna pana sukta tabi khidabani hosik bai khoibo kadai digi crore amano briski thika lawgani haidana minister da namkiba paisa singdo hosik boxing mangamdri kadai dagi no aina crore ama thiraga napabo loktholu kadabasibo mama na kaplibado obada Linda nungaitana mamagi manakta changsilai baba kishu tawroi ai lerisidi ai mairabada haige karigi crore amano siki tingdana ai baba balo thoge machagi wahaiduda rani mapido tapna taitholaga ibungodo yamnadi phai haibabo handaki matang simadi ima thajadri bema sizinari bapot singdo huralabada natine school do ning khairi haibaduni makhoigi potche ado quality leiti haidana mayamna ning phungak ribase tabada na pahibo amuke na sauning lamani aduna igi wadi mingonda haidana imai changam da bohna sine Linda do kolwang khalai adugi imana waganu haidana aikhoida saubadi laidana aikhoina saupam thopani kaigino mina bababu phabagi wahiraga man hara ya thoise manakta leiribo huisingduna sign tawr haraga hekta tawba masagi wa leizadaba masagi status khangdaba magumana singuma mathomram khangdaba thabakse tawdana
kana tawdoino si pumnamakse mana thoan mangak tani ma aina ma kedo yeng babada sunatana phari basingdo khudak sida loina thadon gani Linda from nambadagi fo hogalak magi kada prabab changkhre machagi matau mangni rani di matha sana machinda soli khamdau ni tori side tawfam su khangda michang su leita rani matha sabana loire mapuroi bagi ngak chau thek ma matauda machin manau so amata changna drabani machana pi amalari siso siga maiga tapna tana bagi wa leitabana mathanda thamoi kutum suduna khangli haina Linda magi kada changaklaga hamungda kit phamthai jab yumna lepliba wakhalduna kari su khanthada phone du lauraga mairabada call tawi adubo thokpa matawni mairaba Linda gi call do kakthalai matawdu da Linda do ingangakle punsigi ahan bo oina mairabana phone kaklakpasida mata sengna ngakle angakpaduga loinana amuksu hallaga tawsili adubo chamana na phone do kakthalakle handa mukti Linda phone na kongdagi tapna lokthoklaga tumin yenglaga lei ngasigi asakluraba mikupsida mairabana magi phone kakthalakpasida punsigi ahan bo oina mapukni nungsirai kakthalai mati hena tawsiningbado fawalli phone do yengna amu handuna tawge tawri adubo paisilakpa message aduna Linda gi makut thatkre phone do da yenglaga leiba oibana lakliba message to hangduna yengi Pretty gi message ni aduga tharakliba photo ni Linda su tingak photo du namlaga download tawri adubo photo du na mayek senglakpaga tariba saktam du ubaga Linda koktagi khong fawba tu chungkiba khangaude mafam do cafe amadani laizana pena nokpa saktam amada mairabana table da khuning sauduna khutsa do juba metuna nokmi yengbagi mami amani photo dagi caption dana asumna su iri Sonali na tharakpani mana date chatpada thengnabadagi lona kapak poira mali nahan gi nupiduga yamung mairabaga se tasaina nushinara mali nang khangdabra irai laina hanglakliba wahangdo ngasidi irumlum thakre nahan makhaidi hena su khalodabani adubu ngasidi Linda gi thamoina yakhidre mairabana laizada yengliba miting mado mamittu uduna talaikre thamoida yuduna leire tawfam khangda makhata pariba phone do chena paisilli mamitto chena ushinbada urai laizagi pena nokpa momon mino adubu minok sina oikre mafamdadi mahupuba wakhalgi horakpham onthokpani miyoiba kawbana khoise monana mairababu unnagi haiduna taklaklibasi phanadi kuirakle ngasidi matang chaba numit thokle haisira unabagi tanjado fangle mana yaubana liyo sapuduna lai mari de koina famlaga leiri wari pak he haude amana mada inaraga lei inari bado ahumdu khaktani laisade yaude makhoigi marakta iting na famlaga madadum hana wari do hori mana tu mane yambung haibado mairabada amu ansilaga yambo mamana aigi manabini ani do wangangde mairabadi nofetamak tawi adubo manadi mamit kadu phaizai yengle matawdu liyo na mairabagi na kong mayada changsilaga chirol tori sono chubani ko sinupisa wari gado gyanam da tana sano dapna hana chawan tharakpani wahai du da mairabado monada haifet yengi mana maki matawni mairaba maki maongni laisa haipet matha sare nupa masu machin gado jinglap tawraga noi kari wakhal bu khaliba adubu kuide masu mai thongdo satwongkre makhong ado karan thok chalaga monada onsilaga haipet karem da boy kai boy seven join torage hai agi ming mairaba laisa gi boyfriend ni so best friend go nasaba ya nungai kutom da soksangi matawduda liyoga laisagadi chimhal chaksinaduna nokpa khangli monadi I kabana loire adubu maso mini henbadi yaroi khanduna nokningna noklaga hairi aigi oinadi best friend haiduda loinamak samjinjare ado somgidi aduk santona takpidraso nupini yabidaba nupani haidana
ꯏꯁꯝ ꯁꯝꯅ ꯍꯥꯏꯕꯤꯔꯁꯨ ꯀꯥꯏꯗꯦꯗ ꯃꯩꯔꯥꯕ ꯄꯤꯡ ꯂꯥꯎꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯒ ꯂꯤꯌꯣꯒꯗꯤ ꯐꯛꯅꯣꯛꯇ ꯅꯣꯛꯂꯤ ꯃꯤꯅ ꯉꯝꯈꯤꯕꯗꯨꯗ ꯅꯨꯄꯥꯗꯨ ꯊꯋꯥꯏ ꯆꯥꯛꯂꯗꯨꯅ ꯂꯥꯏꯖꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯉꯥꯡꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯕꯒꯤ ꯃꯤꯠꯌꯦꯡꯅꯤ